ꯀꯨꯀꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯏꯝꯐꯥꯜꯗꯒꯤ ꯄꯤꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯁꯤꯟꯅꯕꯤꯔꯛꯎ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯇꯣꯝꯕꯤꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯁꯤꯕ ꯁꯦꯅꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯨꯀꯤ MLAꯁꯤꯡꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯅꯍꯥꯜꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯣꯂꯣꯝ ꯄꯥꯏꯔꯝꯕꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯛꯄ, ꯂꯧ ꯁꯨꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯝꯕꯁꯤꯡꯁꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ꯫ ꯂꯩꯕꯥꯛ ꯀꯟꯅꯤꯡꯕꯒꯤ ꯃꯩ ꯆꯨꯔꯛꯇꯨꯅ ꯁꯤꯡꯈꯣꯡ ꯁꯤꯡꯌꯥꯗ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯪꯕ ꯁꯥꯕ ꯈꯥꯏꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯇꯨꯅ ꯉꯥꯛꯂꯤꯕ ꯑꯁꯤ ꯔꯥꯖꯅꯤꯇꯤꯅ ꯇꯦꯝꯁꯤꯡꯅꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁ ꯃꯣꯛꯇ ꯂꯩꯔꯝꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯔꯤꯈꯛ ꯁꯤꯟꯅꯔꯛꯂꯤ꯫ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯋꯥꯠꯂꯤ꯫ ꯃꯁꯤꯅ ꯀꯅꯥꯅ ꯊꯤꯒꯠꯄꯤꯒꯗꯧꯔꯤ? ꯍꯛꯆꯥꯡ ꯐꯪꯗꯕꯒꯤ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯂꯃꯟ ꯁꯤꯡꯅꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯃꯈꯥ ꯆꯠꯊꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯁꯤꯟꯅꯕꯤꯌꯨ꯫ ꯁꯤꯕ ꯁꯦꯅꯥꯒꯤ ꯄꯨꯡ 24 ꯊꯕꯛ ꯇꯧꯅꯕ ꯊꯝꯂꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯊꯥꯔꯛꯀꯦ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯥꯡꯈ꯭ꯔꯒ ꯐꯥꯔꯤꯕ ꯃꯤꯗꯨꯁꯨ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯕꯁꯨ ꯉꯁꯤꯐꯥꯎꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯨꯊꯣꯛꯄꯤꯗꯕ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯐꯤ ꯃꯆꯦꯠ ꯑꯃ ꯐꯪꯗ꯭ꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯙꯔꯝ ꯀꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯒꯣꯡꯅ ꯄꯣꯠꯂꯣꯏꯕ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤꯁꯤꯡꯒꯤ ꯂꯩꯇꯕ ꯗꯦꯗ ꯕꯣꯗꯤꯁꯤꯡꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ NGOꯁꯤꯡ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯃꯌꯥꯝꯅ ꯉꯁꯤꯐꯥꯎꯕ ꯃꯅꯨꯡꯗ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇ ꯗꯦꯗ ꯕꯣꯗꯤ ꯍꯨꯝꯐꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯃꯒ ꯁꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ, ꯑꯗꯨꯒ ꯊꯤꯕ ꯈꯪꯗ꯭ꯔꯕꯁꯤꯡꯗꯨ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯅ ꯃꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯇꯧꯅꯔꯒ ꯁꯔꯨ ꯃꯆꯦꯠ ꯑꯃꯇꯪ ꯐꯤ ꯃꯆꯦꯠ ꯑꯃꯇꯪ ꯄꯤꯒꯦ, ꯃꯗꯨꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯦꯝꯕꯨꯂꯦꯟꯁ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏ 24 hour 24/7 ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯊꯥꯎ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧꯕ ꯂꯩꯕ, ꯈꯪꯍꯧꯗꯅ ꯔꯤꯝꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔꯒꯤ ꯀꯔꯤꯒꯨꯝꯕ ꯅꯣꯂꯦꯖ ꯑꯃꯇ ꯌꯥꯎꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯑꯦꯁ ꯄꯥꯔ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯗꯤ ꯍꯥꯏ ꯀꯣꯔꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯝꯕ ꯍꯧꯅꯩ, ꯇꯥꯛꯄꯤꯐꯝ ꯊꯣꯛꯏ, ꯃꯥꯁꯨ ꯑꯊꯣꯔꯤꯇꯤ ꯑꯃꯅꯤ, ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯄ ꯊꯕꯛ ꯁꯔꯀꯥꯔꯁꯤꯅ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯤꯕ ꯁꯦꯅꯥ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯟꯗꯩꯕꯝ ꯏꯕꯌꯥꯏꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯖꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯁꯤꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒ ꯂꯣꯏꯁꯤꯟꯕꯅꯗꯤ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯕ ꯉꯝꯂꯣꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ, ꯉꯁꯤ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯕꯅ ꯅꯨꯄꯤꯁꯤꯡꯅ ꯁꯥꯔꯕꯁꯨ ꯏꯪꯂꯕꯁꯨ ꯁꯣꯔꯣꯛꯇ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯉꯥꯛꯂꯤ꯫ ꯁꯤꯡꯈꯣꯡ ꯁꯤꯡꯌꯥꯗꯅ ꯃꯆꯥꯁꯤꯡꯅ ꯉꯥꯛꯂꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯦ, ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯆꯠꯈꯤꯕꯗꯣ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ, ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗ ꯅꯤꯡꯊꯤꯡ ꯃꯥꯡꯊꯤꯡꯅ ꯆꯥꯕ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯉꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ꯫ ꯑꯗꯨꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇꯪ ꯄꯥꯜꯂꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯏꯃꯥ ꯏꯕꯦꯜ ꯑꯣꯏꯔꯁꯨ ꯃꯩꯔꯥ ꯄꯥꯕꯤ ꯃꯌꯥꯝꯁꯦ ꯑꯍꯤꯡ ꯇꯨꯝꯗꯦ, ꯊꯕꯛ ꯁꯨꯗꯦ, ꯑꯗꯨ ꯆꯤꯡꯗꯗꯤ ꯃꯈꯣꯏꯅ ꯀꯩꯗꯧꯔꯤ? ꯅꯍꯥ ꯈꯔꯅ ꯃꯈꯣꯏꯗꯤ ꯊꯥꯗꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯗꯨꯅ ꯂꯣꯏꯅꯃꯛ ꯊꯕꯛ ꯁꯨꯗꯅ ꯄꯣꯄꯤ ꯊꯥꯗꯅ ꯃꯣꯏꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯣꯏꯅꯃꯛ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯤꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤꯒꯤꯁꯦ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯔꯤꯕ ꯏꯃꯨꯡ ꯑꯝꯇꯗ ꯌꯦꯡꯉꯨꯁꯣꯕ ꯀꯃꯥꯏꯅ ꯇꯧꯅ ꯆꯥꯔꯤꯒꯦꯁꯦ? ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯐꯤ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯍꯧꯖꯤꯛ ꯆꯦꯡ ꯆꯔꯥ ꯋꯥꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯦ, ꯀꯗꯥꯏꯗ ꯁꯨꯔꯒ ꯑꯩꯈꯣꯏ ꯆꯥꯗꯣꯏꯅꯣ? ꯏꯝꯐꯥꯜ ꯃꯅꯨꯡꯁꯤ ꯈꯛꯇꯗ ꯑꯩꯈꯣꯏ ꯁꯨꯔꯒ ꯆꯥꯗꯣꯏꯁꯦ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯁꯨꯗꯣꯏꯁꯦ?